ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯃꯤꯇꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯋꯥꯀꯤꯝ ꯐꯨꯟꯗ꯭ꯔꯩ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯃꯤꯁꯨ ꯀꯌꯥ ꯇꯥꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯏꯈꯣꯝꯕ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ, ꯊꯧꯅꯥ ꯂꯩꯕ, ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯌꯥꯏꯈꯣꯝꯕꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯛꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯪꯒꯣꯜꯗ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯤ ꯃꯃꯥ ꯕꯤꯅꯥꯁꯁꯨ ꯃꯆꯥꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ, ꯏꯆꯥ ꯍꯜꯂꯛꯏꯗꯅ? ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏ ꯏꯆꯥꯁꯤ꯫ ꯊꯕꯛꯀꯤ ꯁꯦꯟꯗꯨꯕꯨ ꯄꯤꯔꯛꯂꯕꯣ ꯅꯪꯕꯣ? ꯌꯥꯏꯈꯣꯝꯕ ꯃꯇꯥ ꯁꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯅꯁꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯊꯕꯛꯀꯤ ꯄꯩꯁꯥꯗꯨ ꯉꯁꯤꯁꯨ ꯄꯤꯔꯛꯇꯦ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯤꯔꯛꯅꯕ ꯇꯧꯒꯦꯕꯨꯗꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯐꯖꯅ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯏꯔꯦꯜ ꯌꯥꯏꯈꯣꯝꯕ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯇꯥꯎ? ꯏꯔꯦꯜꯅ ꯀꯧꯔꯛꯄꯗꯨ ꯌꯥꯏꯈꯣꯝꯕ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯍꯦ ꯏꯇꯥꯎ, ꯅꯪ ꯑꯣꯏꯔꯦ? ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ꯫ ꯃꯇꯥꯎ ꯏꯔꯦꯜ ꯑꯗꯨ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯉꯁꯤꯁꯦ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕ ꯑꯗꯨ ꯀꯨꯏꯔꯕꯅꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥꯒ ꯐꯥꯕ ꯆꯠꯈꯤꯗꯕ꯫ ꯌꯥꯏꯈꯣꯝꯕ ꯃꯇꯥꯎ ꯏꯔꯦꯜꯅ ꯍꯥꯏꯔꯛꯄꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯑꯦꯍꯦ ꯏꯇꯥꯎ, ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯗ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯉꯁꯤꯗꯤ ꯉꯥꯗꯨ ꯃꯣꯏꯅ ꯐꯥꯔꯨꯔꯁꯦ꯫ ꯀꯨꯏꯔꯦ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯇꯨꯔꯦꯜꯗꯒ ꯀꯨꯝꯗꯕ꯫ ꯑꯗꯣ ꯐꯔꯦ, ꯆꯠꯁꯤꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯨꯄꯥ ꯏꯟ ꯑꯃꯗꯤ ꯉꯥ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯅꯨꯄꯥ ꯏꯟ ꯑꯗꯨ ꯂꯪꯉꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯅꯨꯄꯥ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯄꯗ ꯉꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯜꯂꯛꯑꯝꯃꯤ꯫ ꯑꯁ, ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯇꯨꯔꯦꯜꯁꯦ ꯉꯥ ꯀꯌꯥꯝ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯁꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯉꯥꯁꯤꯡꯁꯦ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯃꯠꯇ ꯐꯥꯕꯕꯨ ꯎꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟ ꯑꯗꯨ ꯑꯃꯨꯛ ꯍꯨꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯠꯂꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯏꯟ ꯑꯗꯨꯗ ꯉꯥꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯕꯨ ꯍꯦꯛ ꯄꯛꯂꯛꯇꯦ꯫ ꯌꯥꯏꯈꯣꯝꯕ ꯍꯟꯗꯛꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯐꯅ ꯄꯥꯛ ꯆꯥꯎꯕ ꯇꯨꯔꯦꯜꯅꯤ꯫ ꯂꯩꯒꯦ ꯍꯥꯏꯗꯤ ꯂꯩꯔꯅꯤꯗ, ꯂꯩꯇꯕꯩ ꯑꯣꯏꯔꯅꯤ꯫ ꯑꯁ, ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯒ ꯊꯕꯛ ꯊꯤꯔꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯈꯣꯝꯕ ꯂꯦꯞꯂꯒ ꯂꯩ꯫ ꯃꯥꯒꯤ ꯃꯇꯥꯎ ꯏꯔꯦꯜꯗꯤ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯄ ꯈꯨꯗꯤꯡꯒꯤ ꯉꯥ ꯑꯗꯨꯝ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯏꯔꯦꯜ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯍꯦ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯉꯥ ꯐꯥꯕ ꯂꯥꯛꯑꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯗꯤ? ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯌꯥꯏꯈꯣꯝꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯇꯨꯔꯦꯜꯁꯦ ꯉꯥꯕꯨ ꯂꯩꯇꯕ ꯃꯥꯜꯂꯤꯗ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯒ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤ꯫ ꯏꯇꯥꯎꯒꯤꯗꯤ ꯆꯔꯥ ꯐꯥꯔꯝꯂꯅꯤꯅꯦ꯫ ꯃꯇꯥꯎ ꯏꯔꯦꯜ ꯑꯗꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤꯗꯤ ꯆꯔꯥ ꯐꯥꯔꯅꯤ꯫ ꯏꯇꯥꯎꯒꯤ ꯃꯐꯝꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩ ꯀꯣꯟꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯌꯥꯏꯌꯦ꯫ ꯑꯩꯁꯨ ꯏꯇꯥꯎꯗ ꯍꯥꯏꯒꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯏꯇꯥꯎꯒꯤꯗꯤ ꯆꯔꯥꯁꯨ ꯐꯥꯔꯕꯅꯤꯅ ꯑꯩꯒꯤ ꯑꯃꯨꯛ ꯁꯤꯟꯗꯣꯛꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯩ꯫ ꯌꯥꯏꯈꯣꯝꯕ ꯅꯨꯄꯥ ꯏꯟꯗꯨ ꯑꯃꯨꯛ ꯂꯪꯉꯤ꯫ ꯅꯨꯄꯥ ꯏꯟ ꯑꯗꯨ ꯁꯣꯟꯒꯠꯄꯒ ꯏꯂꯨꯝ ꯂꯨꯝꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯨꯄꯥ ꯏꯟ ꯑꯗꯨ ꯍꯦꯛ ꯆꯤꯡꯈꯠꯄꯒ
नुपा इन अदुदा यावरक्लिबा नुंग मयाम अदु उबदा मकोक पाइरगा लेमाइदा फमथखिरमे मताव इरेल मताव याइखोंबगी मतौ अदुदा यिंगलगा असुमना अमु हाइरअमी इताव कइदौरगी इतावना लवाइगा कोक पाइरगा फमलगा लेदुबो मताव इरेलगी वादुदा याइखोंबा मताव इरेलदा असुमना यिंगलगा अमु हाइरए अस इताव ngasiगी नुमिसिबो कई नुमिनो येंगुने इताव आइगी नुपा इनसिदा यावरक्लिबा नुंग मयामसे इताव नंगी नुपा इंदो आइंगोंदा पिरो आइगी सिनने इतावना अमु पाइबिरो खेनाना खंगने सोइदना इतावगी इंदुना बाटिल अमगा यावरक्लाबदे फन चाननबा मरुप ओइरबसु इरेल मताव याइखोंबना हाइरिबदो यानिंगलमदे अदुना इरेलना असुमना अमु खुमलए इताव आइगी इनसिदि लोइनि सेगाइरि इताव गोंथोंनबा हाइबदो मदु कया नुंगाइदौ मादेदा अदुना ngasiगidi इताव अदुम यानि यानबा पांथोदा पुक्चल सेंबा याइखोंबदी मताव इरेलना करी खली हाइबदो मादि खंगलमदे इरेलगिदी nga adu chara fare irel yaइखोंबदा yinglगा असमना हाइरे इताव एदि चरा सु फारे ए हाना युम योरम लगे इताव दि चरा फाद्रिबनिना निहाग लेहौरो होरेन चरा फारेगा लाकपिरो होय होय हालमो इताव असी हाइरमदुना मताव इरेल अदु मयुमदा हनखिरमी याइखोंबा अमुक्तंगदि यिंगलगे खन्ना इन अदुबो अरोइबो ओइना लंगमी इन अदु हेक चिंखटबगा सनागी मितम अमा यावरक्लमी याइखोंबा ngehakti ngaksanana yengduna lei sanagi mitam aduda sanagi mitam adu nupini याइखोंबा इन अदु हुंदोकलमलदुना sanagi mitam adubu mahim tamna puraklaga laami याइखोंबा दु अदुगा इमुंगदा संगलक्तुना मागी का अदुगी मीना उरुदबा कासेल अमदा फिना कुपसिंदना थनमी याइखोंबा मबोकनिंगदसु असमना खंजरमी ngасai अहिने इन लंगब खुदिंगी nga ama pawo yaudridunadi sanagi mitamase फंगनबगी ओइरे सिदरी इमाई चायमना नुंगाइना पालनी दो हौजिक्ति अहिगी करी वाटकरी अवाट अमा फाव लेररे असि खंदना नुमित अदु हौखिरमी मथंगी नुमिदांगनी युम अजरा सनागी मितम अमा लेरी हाइबदु बिनाना खंगलमदे मचानुपा याइखोंबदसु ममा ओइबिदा हाइरमदे बिनादु मजागी कादा संगला अमी अदुगा कांखमा खा अमदी अकोइबदु सिसेंदो अमी असुमना बिना वाई सिसेंगलिंगै सनागी मितम अदुदा हेक मयुकनरुरी बिना अदु खंगदबनिना लेमाइदा वांथदुना लेरमखि बिना अदु सनागी मितम अदु खंगदबनिना मदु उबदा वांथखिरमी याइखोंबा थबक अमा चथोकलुबदगी मयुमदा हलअमी याइखोंबा इमुंग अदुदा संगलई अदुबु ममा बिनाना लेमाइदा तारगा लेरमबदु उबदा मासु स्वाइ लाउबा फावरमी बिना याइखोंबना कोलगा फमुंगदा थांगतपिरमी ngaki matung bina gyala ame याइखोंबा ममादा यिंगलगा असमना हंगला अमे इमा कमाय दौरिनो यमसिदा कना कना चंगमगे बिना मचानुपादा यिंगलगा असमना हंगलाई याइखोंबा नंगी का असिदा सनागी मितम अमा लेरिबसे कदाइदगिनो हा खुमो नमाइना हंगलिबसे खुमो ममागी वा अदुदा याइखोंबा ngaklammi अदुबु ममागी वाहे अदुगी पाखुमदु पिरक्लमी इमा नसाबु वरोबिनो नहा नचाना तुरेलदा nga फाबा चपदा सनागे मितमदो आइगी नुपा इनिदुदा यावरपनी आइजु हराउबगुम पाखतबगुम इमादा हाइदोक्तबनी मसागी वादो बिनाना थाजरमदे अदुना अमुसो असुमदा हाइरअमी इमा थाजदे सनागे मितम अमबो तराय तरायने तुरेंदा हुंदोक्लमगनी हाइबा ऐ थाजदे हायो नंगना हाइदो असेंब्रो सनागी मितम असिबु हुरालकु नत्र नंगना बिना असे हाइदुना मजादा नम हादुना वहंग क्या क्या हंगलमी याइखोंबा मपी राजेना असुमना मखा तारअमी इमा नसा हुराल बदते हुरालकपा लनथुमना नुगाइगनी हाइनसु ऐ खलुदे इमा नसाबु थाजबियो ऐ हुराल बदती सनागी मितमदो तुरेल अदुदगी फंगलकपा सनागी मितमनी इमा याइखोंबा कपना कपना असेंबा वारी कया अदो ममादा लोइनमा हाइदोक्लमी याइखोंबगी ममानबा इरेल अदो ममा मचा अनिना सानरिबा वारी अदो फगलांगदा लुमदुना हौबदगी लोइबा फावबा ताखिरमी फतबा खनबा कलक मिहौ चावबा इरेल अदो निंथौ कोनुंग तमना लाअमी असमदंगे हक्की मतुंग इरेल निंथौ कोनुंग योरअमी
ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃꯅ ꯒꯦꯠꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯉꯥꯏꯈꯣ ꯅꯨꯄꯥ ꯃꯆꯥ, ꯑꯩ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯪꯒꯠꯆꯔꯨꯈꯤꯒꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯈꯣ꯫ ꯐꯒꯅꯤ ꯑꯆꯥꯟꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯦꯜ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗ ꯎꯠꯀꯗꯕ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯂꯣꯏꯅ ꯑꯄꯨꯝꯕꯗꯨ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯐꯒꯅꯤ ꯑꯆꯥꯟꯕ, ꯊꯥꯖꯤꯜꯂꯛꯎꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯔꯦꯜꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯒ ꯏꯔꯦꯜ ꯑꯗꯨꯒ ꯄꯨꯟꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯏꯔꯦꯜ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯊꯪꯅꯕ ꯈꯨꯜꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯃ ꯂꯩꯖꯍꯧꯏ꯫ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯥꯟꯖꯩ꯫ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯏꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯒꯅꯤꯍꯦ꯫ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯉꯁꯥꯏ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯄꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯅ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯖꯍꯧꯕꯅꯤ꯫ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯣ ꯇꯨꯔꯦꯜꯗꯒꯤ ꯐꯪꯂꯛꯄꯅꯤ ꯍꯥꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯏꯔꯦꯜ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯥꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯋꯥꯐꯝꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯍꯧꯖꯤꯛꯃꯛ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯈꯣꯡꯗꯥꯅꯕ ꯁꯦꯝ ꯁꯥꯎ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯊꯪ ꯇꯧꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯏꯔꯦꯜꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯌꯨꯝ ꯇꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯕꯤꯅꯥ ꯑꯅꯤ ꯑꯗꯨ ꯌꯥꯏꯈꯣꯝꯕꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯉꯛꯄ ꯃꯇꯧꯅꯤ, ꯅꯍꯥꯟꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯆꯤꯡꯂꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯕꯤꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯕꯤꯅꯥ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯄꯥꯈꯠꯄꯤꯒꯤꯅꯨ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯈꯣ꯫ ꯑꯩꯍꯥꯛ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯆꯤꯡꯂꯦꯝꯅ ꯐꯖꯕ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯣꯜꯂꯤꯕ? ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯜꯂꯤꯅꯣ? ꯍꯥꯏꯌꯨ, ꯑꯁꯦꯡꯕꯗꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯧꯖꯩ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯁꯨ ꯑꯩꯅ ꯆꯍꯤ 7 ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯃꯆꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯏꯃꯥ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯔꯛꯈꯤ꯫ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯨ ꯂꯨꯖꯕ ꯂꯥꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯒꯅꯁꯨ ꯏꯔꯨ ꯂꯨꯖꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯗꯨꯅ ꯍꯥꯠꯄꯤꯈꯤ ꯍꯥꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯈꯪꯗꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯪꯗꯕꯤ ꯏꯔꯨꯞꯄꯤ ꯁꯥꯟꯅꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯣꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯁꯥꯞ ꯇꯧꯈꯤ ꯍꯥꯏ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥꯎ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯆꯍꯤ 2 ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯣꯜꯂꯨ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ
ꯇꯝꯕ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕꯤꯔꯝꯈꯤ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯆꯍꯤ 2 ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯇꯝꯕ ꯅꯪꯒ ꯊꯦꯡꯅꯔꯤ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯅꯥꯒꯤ ꯃꯤꯇꯝ ꯅꯠꯇ꯭ꯔꯦ ꯑꯩ ꯁꯅꯥꯒꯤ ꯃꯤꯇꯝ ꯅꯠꯇ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯁꯤꯡ ꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯕꯤꯅꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯔꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯕꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯊꯥꯔꯛꯄ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯕꯤꯅꯥ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯃꯄꯥꯟꯗ ꯀꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯕꯤꯅꯥ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯣꯔꯛꯑꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯎꯠꯀꯗꯕ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯄꯪꯕ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯀꯔꯤ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯄꯒꯦ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯒ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡ ꯐꯥꯎꯅ ꯑꯃꯨꯛꯇ ꯂꯦꯡꯕꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯏꯗꯣ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯗꯥꯏ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯕꯤꯅꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯇꯥꯔꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥꯌꯥꯊꯪ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥ ꯄꯥꯈꯠꯄꯤꯒꯅꯨ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅꯤ ꯃꯆꯥ ꯑꯩꯅ ꯂꯤꯗꯨꯅ ꯈꯪꯍꯟꯒꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯔꯤꯕ ꯃꯍꯥꯛꯄꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯝ ꯍꯥꯞꯄꯤꯒꯅꯤ ꯏꯃꯥ ꯅꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯏꯈꯣꯝꯕꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯆꯥ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯏ ꯂꯥꯎꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯆꯍꯤ 200ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯄꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯥ ꯑꯁꯤꯗ ꯏꯄꯥꯅ ꯅꯪꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯕꯤꯅꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯗꯣ ꯌꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯤꯇꯝ ꯑꯣꯟꯈꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ